matam khra ngallingai matamdadi aikoina khanglakpa matam faubadadi thodok wathok ama thokpa matamda ingkhol nung adugi natraga yumlon kairon nariba yum naknariba laikai adugi miyoisingna pulap laktuna asigumna imaibel singna isabi macha singna mahunaha singna pulap punsindona insang sembagi chatnabi asi yamna fajana lerami adubo ngasidi haujikti masa masagi thabuk asinba mayam ama leinarakpa matam kaithokpa sangnaraktabadagi sigumba chakcha haijana babu oiro mangane Chakkouba babu oiro sigumagi thorom asida asigumna pulap punsindona injang sembagi chatnabi asi ngamlaktare tamna mangsilakle haiba yai punna punsalage asigumna insang sembagi mahutta koigi sebari na singba atopa miyoy singda nengthoknabagi chatnabi ama yamna kana lagli Imphal dagi khara haithakiba lapkiba mapamdadi asigumba chatnabi asi adumak leiri haibasu yai Kanglaga naknaba Greater Imphal laiba lekaising asidadi asigumbagi chatnabi asi tamna mangsilagli ensang napi semba khaktada natana nga semba maktabu oiro thoram aduda changadaba potchai kam glass korphu nasingba potchai sing asisu lekai adugi miyoy sing inkonung leiriba yumnon kairon naba sing aduna changduna loinamak waiba thinba githapak asi tongnarami nga makta semnabasu kairon lekai adugi miyamna adum semnarami adubu ngasidi nga semphamgi mapam dukan marang kaina leinarakpana chatnabi asi sumami samlakni asigumlaba fajakhraba nungsikraba chatnabi asi leirami haiba khanghongnabagidamag video asi maruaina semjabani rau ra da rau Renuka, tâm cho. Chân, học đi ngủ. Có được.